Praise the Lord. Hanumagtada yengbiriba masung tabiriba chilinaw che chilima pabungsing mayam punamagpo thamoidagi nungsiba masung ikai kumnubo chai. Mayam masti karigumma matang igi thamoida phaujarakpa matang mayam ai phungdoksage madudi mayam handakse kharani dagi social media da maruina Facebook YouTube ta nungsi khraba maitai amasung maitai pangal chilinaw singi marakta ungkhatnaba amasung social media da su comment se maumong comment taunaba aduga nungsinadabagi wangang yamna uba phangje masi ujaba matamda yam nungai jade mayam tasengna asam da su maitai amasung maitai pangal chilinaw sing oja sing lei yam nungsinana ekhoi lei ekhoi amatani sengna hairagadi aduga manipur da su maitai amasung maitai pangal singi achetpa mari leiribani ado maramaduna ekhoi hujiki oiriba matam sida masu iramda manipur da thokliba irang asida asuk sathikraba lan marak asida ekhoi masen amaga hunaduna amaga maral sinaduna leibase atasengna nungai jade maramdi ekhoi maitai gi pawrauda yum kairaga kwakna harawi haibado kwak amakhak leiri mayam adum khangbiro kwak amakhak leiri yum kairakpa yengduna leiba amasung lumduna leiba kadaida lam logadage kadaida khudong saba logadage haiduna maramaduna ekhoi amatani maitai amasung maitai pangal sing chilnaw sing oja sing maramaduna amana bulalasu amagi maral kokthok koksin tawraga ekhoi amatani haina ekhoi leminasi haiba wahise macha moina manaw moina thamjage mya amasung ishorda lesem birakpa mapu amakatang oiriba ekhoi punamaki ishorda iramda manipur se ingthaba chikthaba ohenbiu haiduna matam chupada haizeribani maramaduna yum mamada macha anina khanarpa matamda mama mapa oibasingna warak watem bibagum nungsina maramaduna ekhoi maitai amasung maitai pangalgi achetpa mari se ekhoi mayam ekhoi sumaina social media da hunaraga amasung thodok amadagi kainaba yaba nate maramaduna ekhoi amatani amasung ekhoi sigi mawong se ekhoi leminasi maramdi sumai tawbasina kwakna haraukini mayam ko aduga ekhoi gi mari di tatpasu yaroi mase ekhoi gi igi mari ni maitai amasung maitai pangal singi mari se chamchamba chinban khatagi mari nate se igi mari ni ekhoi ima gi mari leibani tagachari mayam aduga asigi dum mayam gi social media da maitai amasung maitai pangal gi marakta jetna ba mukna base urakpa matamda yamna phagi di oibani uncle haina ko mayam uncle haina magi source se dum ai marakta yenge ado mana yamna meaningful oiba mayam message ama pirame yamna meaningful oiba comedy ni adubu yamna meaningful oiba magi message ama kakpiba short video ama khak mayam ina thengnajai ado message thengnajaba matamda mayam dasu ngayaktang share tawjage aduga hairiba uncle na magi message siga piribase si yamna ekhoi maru oiba artha chenba aduni mayam ekhoi yengminasi aduga maitai sing amasung maitai pangal sing ekhoi igi mari leiribani maramaduna amana lalagasu amana kokpiba maramdi ichilinaw khoi kaina ba yaba nate aduga ekhoina su hena khangnaba duni school tamingi matamda ojana magi chatra da magi student duda chai mapun ama pure aduga amamam tapi thudi u haiduna ado magi chatra singduna pek launa thudi adubu chai singdu punsan ba matamda ri thudek pangam khidabado amasung maitai pangan kaina ba yade khoi amatani ko amasida kanba hunaraga aina kalli nangna soli haibagi matam su nate chahi ani surakadoriba relief camp da leiriba ima pabung sing angang sing kayama leiribani maramaduna ekhoi amata oiraga ekhoi ima lebak pu ngaktuna sulakli aduga hena su ngakmina kisi chanbiduna asigumba amaga ekhoi masen hunabagi mahutta amana amabu support taunaraga dharma gi nungsibado ekhoi practical oina ekhoi amana amada dharma gina takpiba nungsibado afabado ekhoi uthokminaraga kokpibado maru oina dharma na takpibani mem koknaraga ekhoi ahan singna bujai biraga ekhoi iramdam se hena chaukhatpa imaleba ngakpada chauba thodang hena lominase aduga mayam uncle gi video se yamsu nokning bani magi video yamba aduga yamna message yawba short video se yengbiu mase yengaga ekhoi uraga ekhoi nungsi chanabado hena lakpo oiresana long live manipuri manu yai frai Irum loge iman tam na tini thobra kuna ba na do ai pesa mul ja bra ai ju samana adu ya na ne tong mi gon wa ngai na kari hey inosi kharon ino kana oi ba ai ningol machan nang na ai na pibe amsa as noi national machine khatna bro khanga ba kharon tung naw khanga ba
Tulong kanan, chalo, kanan nila yang dagi. Makot pa no. Luno. Kanan. Para kanan ko. Betul kanan. Cho. Maganda ka na ibigari. Maganda ka na ibigari. Kanan. Inaw kana uwi ba? Ay, ningon macan. Nang na. Ay napibiya mo so. As noy national machine kat na bro kanga ba. Kanan tung naw kanga ba. Tulong kanan. Chalo, kanan nila yang dagi. Makot pa no. Luno. Kanan. Para kanan ko. Betul kanan. Cho. Maganda ka na ibigari. Maganda ka na ibigari.